CM na chair lauraga Unified Command gi mifam pangthokre security gi section thauranga loina na National Highway anida bus service lehengadawri transporter singasu unakre aduda natana CM na chair laudana Unified Command gi mifam pangthokre National Highway singi security gi khanakre hari oza khigi nan thangja numita khigi oza khemchan amadi tonganba MLA yaurakanda Deputy CM 𝐀𝐍𝐀𝐋𝐘𝐈𝐒 masasu yauraga National Highway se kanamtagi property nate haba statement budi 𝐀𝐍𝐻𝐾𝐈𝐒 su thami adumapu masi chatpa yarani kholani haraga su tongan bakhoi MLA singdi rang chattana yenge adubu makhoi di aduma score yawbani no za karisu makhoi di akai badu haibidi hauji phawba phangde adubu layman namada common man namada chatpadadi madu yaroi dabagi phibam se dum kotugi maikai dagi su kuki inpigi maikai dagi su duma phungdorap pase lairi adumakpu sida khogi oza khemchan gi luching gi makhada masida Unified Command si mahakna pairakanda haidi National Highway 2 sida bus service haunaba amadi transporter singa su unakre hairi adumakpu masida phamliba mifam sigi oza haidi chap chaba wahan thok habidi concrete oiba action si thabak oina onthorpa ngambaduni haidagi marudi adugi mathakta khoigi deputy CM yauna CM yauna National Highway se chatpa yarani kholani hair phawa kotuga aduga kuki inpigana masi megi tang ahumdagi maitaiga haidi kuki gasi to khaigrabani makhoji punsin bayaroi haibagi wafam amasu statement amsu theng tholakpase khoi dum thengnai adui batargadi hariba kuki inpi amadi kotugi mathakta lengakna masi makhoji book tobam thokpra haina khali kaigin haikanda Chief Minister yauna lagi tongan da MLA yauna Deputy CM 𝐀𝐍𝐻𝐾𝐈𝐒 yauna National Highway 2 se chatpa yarani hire phawa amuk makhoi organization kuki inpiga kotu na thinga pa haiba sebza masi tasengnamak lengakpu haidi thawoi dabani makhoi na thamai ba statement je thawoi usittabagi mawongni adu targadi makhoi gi mathakta book tawraga makhoi ji ain yoiba miyengda makhoi je phaba punbasi tauba yarabani oja adu phawba ngasi phawba dum makhoi na ngang base dum taraga adum leiba thabak oina di dum onthokta adubu masi bus service lehenga dauri aduga transporter singisu unakre di hari masi kadai ba yauna haidi layman sing hana dauna bus tonga kanda Imphal to Dimapur se chatpa yabagi phibam si masi thabak oina pangthok piraga diuja masi laiba yam phabani kaino akanda khogi upai leitabani na airway ta chatpada miyam singse shengi khudong chadaba mayam ama thengnari base masina yara agadi adumak upai ma sungsoi soidana oigani habi wafam je thamjage siga matangda di ozagi ba mot se kari kamai thamni ai jage anga hogi yam sangla hangbiri kalino khogi National Highway haibse kalino habi akoi ma khangini National Highway sigi ningki National Kap sagpa khogi parcha phadda wai ba se akoi central government gi mathongni adu manipur phawna chi chale ba akoi National Highway akoi gi se akoi ngak sen ba haiba se masina akoi state government gi akoi subject ni magi mathong bo sok akoi loi khanggadam adu khanggadam National Highway si kali gi tamjano sahi ohum khai se akoi gi akoi chatpangam dun leragal akoi gi akoi gi bhar langa amasung akoi manipur langa ani mana kumhei yeng dum yeng na lei kuba kuruga leigu lei kari gi nowa madun de manipur gi oiraba ko manipur gi oiraba bharat ki citizen ena manipur de jamara ki citizen nate haibisi manipur langa ka musung ba ko india langa ani bangna mobile ni saban madraga popa se muga ko da lagna bana tra masaki brand bo atu juna chen highway bo ko ki achat pa ga bandna lagna ba je si karam ba india gi ta thoki ge ba manipur ta na masih kwaidagi soiba manipur gi miyam bu usittaba india citizen abne khandaba thakla citizen ne kalgana akoi samvidhana pirba ko hak mayam do motraga thambaga mon leibne adro manipur gi lenga batam batam lenga kwaida ba koi lenga do eduna na india government chanbi na baina india government to ba khudik maktabana achumba ran magum subu do hoi ji haju leiraga leibne ba adigu awaduna akoi miyam da phangan bane ba simba leire ai khanja adigi hujik ji ngo kon National Highway da ngarang
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄ꯭ꯔꯤꯁꯥꯏꯠ ꯇꯧꯗꯅ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯤꯐꯝ ꯐꯝꯈ꯭ꯔꯦꯅꯦ ꯑꯩ ꯊꯥꯒꯠꯂꯤꯅꯦ ꯈꯨꯄꯥꯛ ꯈꯨꯅꯤ ꯑꯗꯨ ꯅꯨꯄꯥ ꯑꯗꯨ ꯇꯧꯒꯗꯕꯅꯦꯕ